ngasi numidang wairang phong ki patungan tungan ba Manipuri sifong singdagi maru oibi I pausing khongatcharaga Manipur top channel gi makedigi ma'am da share tawzagi ahanbada hanagi PM Rajiv Gandhi Leikhidrabi ningsing thauram da ambulance oxygen donate tawkhre India gi hanagi Prime Minister oiramba Rajiv Gandhi gi sahi kuntra suba Leikhidrabi ningsing thauram ngasi Manipur Pradesh Congress Committee MPCC na Imphal gi Congress Bhawan Party gi President Govindas Kwanthaujam hanagi CM O ibobi amadi party ki lusing kai khangam yaw na pangthokre amas COVID-19 gani super license na sokhalaba khungang gi mafam singda sizinana ba ambulance amadi medical oxygen miyam na donate tokre amasum kuntra super Rajiv Gandhi Leikhidrabi ningsing thoramda CLP gi lusing bo o ibobi na phongdokibada hauzu India amadi state asida COVID-19 gani super license na maram oiduna misi mina hengalakli Masibu Tiangna party na Leikhidrabi Rajiv Gandhi Leikhidrabi numit ka mari lainana miyam gi Awaba da mating oinaba maru oina athapa khungang gi mafam sing hospital gi khudong sadaba leibising da hondok honjin tawnaba ambulance asi miyam da donate tawbani hain su paw sina makhata na phongdorakhi amarom da atopa paw manamo potloibi gi ayaba pikhre COVID-19 na aduna isolation water Leikhidrabi sai khumfuga mari surabi nupi ama aroiba Mathou Mangam Pangthokpam Leitabagi Kaksing District Magistrate na Imphal East ki manungda leiriba Minuthong Bazar Community gi poloi famda hairiba nupi si ga aroiba Mathou Mangam Pangthokpagi ayaba pikhre Leikhidrabi nupi adugi maming Naurem Sanahanbi Devi sai khumfuga mari kawi amasum Leikhidrabi gi masanupa Naurem Gobinbo Aroiba Mathou Mangam Dharmagi Mangam sing asiba masa soktana Pangthokpam adi miyoi kundagi hendana ngasi numidang pung 8 ki mamangda thabak thorom punama loisingadabani hainasu order aduna su khangali makasa tharakpoina topa paw manamu Imphal Jiri lambigi barak thongna mal puba gari singna nemlana selobagi thabak sa thare COVID-19 laisat ki awaba thengnariba Manipur miyam gi damakta Manipur gi mapandagi sana thanaba madi atai polam kya pushlagliba seng puba truck sing natana atai gari singdagi niamla na selobagi thabak National Highway kuntraga tare Imphal Jiri lambi barak thongkhong manakta ifong phong sa thari hari pauksi asida gari drivers kyan phungdoropagi matungina di lambi paring asida seng natana atai polam sing puduna lakpa gari sing barak thongda thattuna thamlaga gari singda mal hena purai haiduna barak thong sabagi thabak toriba miyoi kharaga mafam adura duty tariba police personnel kharagana gari amamamdagi lupa lising ahumga sangwadagi lising mariga satret phawba lawbagi thabak sathare haina phungdorakri amasum driver kyana phungdorakpagi matung inadi Imphal Jiri lambi da mal puriba gari sing haibadi saka taraga nithi panma gari singda metric ton taraga tret ki mal pugadabani amasum saka taragi gari dana MT taraga manga saka taruki gari dana MT taruki mal pugadabani masidagi hena mal purakpa gari sing barak thonglan ba yaroi hebele aduna seng gari nataba tai polam sing purakpa gari singna mal hena purai haibigi mingda mathakta pankriba sanpham sing asi gari amamamdagi lawbagi thabak sathabane amasum kariguma mal hena purakpa gari yawrabasu thonglandringaida thangthalaga atopa gari amada haplaga thong nanthokhanbagi thabaksu Sinbide haidi amasum driver kharana makhatana phungdoropagi matungina di Imphal Jiri lambi da seliba mal pubu gari sing asi sahi gi oina Nagaland dagi larholup ama oiriba NSN IM da gari amamam gi godown tax oina lupa lising nipan thi loina gari amana Imphal Dimapur ama Jiri lambi da satpatara bari sahi amada godown tax oina lupa lising taraga taruk thibigi thabak tawi Masidanatana barak thongkong mayada IM gi miyoi singna namduna truck gari singdagi selobagi thaba asi lisang sina sathaduna lakri kariguma gari singda puragliba posai sing adugi IM gi tax gi senpham khawri haibigi CA pai daba gari singda namduna tax lobagi thabak sathaduna lai maram aduna lenga ki mari leinaba authority na maram sadana mal puslakpa truck gari singdagi sel lawri basigi matangna miyeng sangbiduna driver singi awaba ko hanbiu hain spokesy isna makatan phungdorakle makasa tharak poina to papaw manam chief minister na asoba thodang lawduna oxygen cylinder sani gi yankai hayeng Imphal yoragani Manipur gi ana layeng sangsingda COVID-19 laisana maram oiduna layeng bagi thabak sathariba singi damakta oxygen watana phangana bagi lokhatpa yaba Thabak Thaurang Singh Chief Minister N. Beren asoba thodang lawduna honari Chief Minister na Gujarat ta leiba oxygen manufacturing company amada ahang ma D-type oxygen cylinder lising ani pinaba mangjona order tawkhre masigi manung ngasi cylinder sani gi yankai silchar yorakre
ahangba oxygen cylinder sanigi yankai asi National Highway and Infrastructure Development Corporation Limited NHIDCL gi Corporate Social Responsibility gi makhada Manipur miyam gi damakta mateng panglakpani haina su CM gi Facebook account gi khuthangda miyam da khangalakli amasung paw sigi matung ina Silchar yaroklaba ahangba oxygen cylinder sanigi yankai asi Jiribam district ki district magistrate W Malemngan singleina ngasi okre amasung cylinder sing si hayeng Silchar da leiba oxygen plant amada refill toraba matung da hayeng mak Impal da tharaknaba thabak thorang pumba loikre haibisu CM gi Facebook account gi khuthangda miyam da khangalakli Loshilakpo na to papaw manamo lamlai e sida mapuroiba Leikhidrabi singi senthok lambi lehanana bo hotnaragani sapam kanglaipal lamlai maikeida manung matam sadana mapuroiba Leikhidrabi imung sani henbagi naiton oirabi yumburembi singi hingnabagi senthok lambi piragani haina ngasi COVID-19 asobo saitheng nanglaba imung singda People's Care Fund gi makhar lamlai mapari thawgalupna sinduna tengbang pibigi thoramda sapam kanglaipal maitena phungtokhibani mateng pangbagi thoramadu Nungdang singnung khok GP gi manung sana leiba oksu ningthem sa khulda pangthokhi amasum tengbang polam sing adu club amadi laikai gi miyoi singda sapam kanglaipal na khusinakhi COVID-19 gani super laisat asi hek loibaga tha khudingi oina khwaidigi hena shot tharaba imung kunga khangatuna senthok lambi leinaba mateng pangani asumna tha khudingi asigumba imung kunga da sel goiba mateng pangduna maromdom lep sabangamba imung uhengani amasum lamlai mekai ge sigumba imung sing kana gumba amatagi mamangda sang tahandanaba angamba thakta mateng pangnaba phire basi lorakpani Kunai minok marakta hingliba sigumba imung singbu senthok laina singliamna hingba ngamhananaba hotnabana ngasi hawdokliba mateng pangbagi thoramasigi pandamni haina sumhakna phongdokhi laisat asigi manungna kham thengna awaba mayoknariba imung sing kupna yenglakpada manung matam sadana mapuroikiba Leikhidrabi singna yumburembi oiriba imung singsu yauri mayamgi awabada saru yaboina angam matengbang pibani haina sapam kanglaipal maitena su phongdokhi masigi mathakta haksangi phibam mimanadrabi imung singnasu ngasidagi mateng pangba hokhi lamlai mapari thawgalupna ngasidagi yenthokpa hawriba tengbang ngasi makha tana laikai sinma thungna yenthokani masung ngasigi khongsat asida mafam kyada village level gi volunteer singna PPE kitsu lamlai mapari thawgalupki maikedi khusinakhi haina su paw sina mek singna palli Lushilakpoina maru ebe headlines khara mayamda thamjaramge yumthong khudingda manamasing phangananaba CM na mobile application fresh card store launch tawkhre CM gi relief funda lamdamsigi saknaireba miyoi kyana selamasum ana layengi potlamsing leptana tengbangli amasum covid laisa thengnanaba hotnabada congress na ambulance traga manga oxygen concentrator tara mayam gi damakta tengbangani ebobi amasum amaromda Loshilakpoina tentakpa pawmana napsagi card holder singda seng kiji ahum phanganbagi thabak sathabadagi miyam penadre PMJKAY Pradhan Mantri Garib Kalyan Anna Yojana Scheme 3 makhara National Food Security Act napsagi card holder singda Bharat ki Prime Minister Narendra Modi na satliba sayesigi me amasum June thagi oina imung amagi miyoi khudingmakta seng kiji manga lemna phangangadabani haina lapthokiba asidagi ona tainabada shekmai kendragi manungsana laiba khungang kharada seng kiji ahum khak phanganbagi thabak satabada miyamna penadre haina su ngachi phonggiba pauksi singda phonari loshilakpoina to papaw manamo hairok covid patient singda tengbang polam khusinna ba satpada sangalakidre hairok bro congress committee na hairok AC gi oina Hairok Hangabokta Hangdoliba Community Home Isolation Center da leiba COVID patient singda tengbang polam khusinaba satpada center asigi chairman Hairok AC-dagi MLA TS Radhesyamna gate-dagi hanbirakpada nungnangba phungdorakli Hairok Bro Congress Committee ki Publicity Secretary M. 21thMay2021 Community Home Isolation Center asigi Secretary L. Zadumni da hana ayaba lawbuda center asigi chairman gi ayaba yawdragadi yaro herakhi center asigi chairman Local MLA TS Radhesyamna amuk secretary gi ayaba yawti haiduna intho insin tawduna leiraga MLA na mobile gi khuthangda sangba yararoi haiduna gate gi sanghalактaba haibisi yamna lebak thibani haiki COVID-19 gi siraba tanja sida Manipur India amadi malem gi miyamna tengbang polam piba mateng pangbasi taramna okna ringai talaksida hairoki oina tengbang polam pihandaba haibisi yamna lebak thibani haiki
Nakal amaromda hairok asida hangdokliba community home isolation center asi MLA na lanai sel puthoktuna salai bani takpirakpasi Manipur lengana COVID lanthengnanaba kaithorakpa paisa amadi local area development fund na kadaida Leikhidrabi haibisi wang ama oiri amasum laibak lamda masigi mapi mapa oiriba amana tengbang polam pihandaba haibisi hairok bro congress committee na thamoi singna nongaitaba phungdorakli haina su pausna makata na su phungdorakli Loisilakpoina ngasi Manipur gaba COVID-19 update mayam la thamjaramge haukiba pung kun gi mari asta Manipur yamlaba mioi habide mioi satru ka yanghai ga taru COVID-19 positive oire makhoi singsi Bisnupur gi kuntra ga mapan Sandel gi mapan Chusampuri taraga taret Imphal East gi stama ga yanghai ga taret Imphal West gi sani ga marfu ga nipan Kaksing gi nifu ga manga Kangpokpi dagi taraga nithoi amasum Senapati dagi nipan Tamenglong dagi ahom Tenopal dagi ama Thoubal dagi taraga nithoi Urkhul dagi taraga mathoi punamioi satru ka yanghai ga taru COVID-19 positive oikhi amasum hauki ba pung kun gi mari isda Manipur yamna ba mioi habidi Imphal East dagi mioi ani Imphal West dagi mioi taraga mathoi Kangpokpi dagi mioi ani apun ma mioi taraga manga haukiba pung kun gi mari sida Manipur COVID-19 positive oiduna Leikhidrabi haina sungasi thadorakiba COVID-19 update na makhata na phongdorakli and thank you